ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯄꯦꯟꯗꯦꯃꯤꯛ ꯂꯥꯎꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯍꯛꯄ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯪꯕ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕ ꯀꯌꯥꯁꯨ ꯆꯪꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯀꯪꯂꯥꯒꯤ ꯃꯐꯝ ꯏꯁꯣꯡ ꯁꯣꯡꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯑꯃꯗ ꯂꯩꯔꯦꯗꯣ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯂꯣꯏ ꯑꯃꯠꯇꯅꯁꯨ ꯆꯪꯗꯨꯅ ꯊꯧꯒꯜ ꯇꯧꯕꯁꯨ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯀꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯑꯀꯤꯕ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯈꯖꯤꯛ ꯅꯦꯝꯊꯔꯛꯂꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯂꯩꯉꯥꯛꯅꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯊꯤꯡꯕ ꯊꯝꯂꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯍꯛꯄ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯧꯒꯜ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯗꯨꯅ ꯊꯧꯔꯝ ꯀꯌా ꯄꯥꯡꯊꯣꯛꯅꯕ ꯍꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯑꯌꯥꯕ ꯄꯤꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯕꯨꯙꯧ ꯏꯄꯦꯟꯗꯧꯒꯤ ꯊꯧꯒꯜ ꯆꯪꯖꯗꯨꯅ ꯃꯆꯥ ꯃꯅꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯤ꯫ ꯏꯕꯨꯙꯧ ꯏꯄꯦꯟꯗꯧꯒꯤ ꯃꯐꯝꯗꯁꯨ ꯍꯌꯨꯝꯁꯤꯗ ꯃꯄꯨꯅ ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ꯫ ꯃꯌꯦꯛ ꯇꯔꯨꯛꯅꯤ ꯍꯌꯥꯅ ꯃꯌꯦꯛ ꯇꯔꯨꯛꯅꯤ ꯍꯩ ꯀꯧꯕꯅ ꯏꯄꯥꯅꯤ ꯍꯌꯥ ꯀꯧꯕꯅ ꯏꯃꯥꯅꯤ ꯍꯩ ꯍꯌꯥ ꯅꯍꯥꯟꯅꯣꯡ ꯋꯥꯛꯄꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯂꯩꯔꯣꯏ ꯁꯩꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯟꯕꯨ ꯀꯥꯎꯍꯜꯂ ꯈꯨꯅꯨꯡꯒꯤꯅ ꯏꯋꯥꯏ ꯈꯣꯟꯖꯦꯜ ꯅꯤꯜꯂꯥꯕꯗ ꯅꯤꯟꯗꯥ ꯁꯩ ꯂꯩꯈꯥ ꯈꯣꯡ ꯈꯣꯡꯒꯤꯅ ꯈꯣꯡꯂꯝ ꯇꯔꯦꯠ ꯂꯥꯏꯈꯣꯡ ꯃꯥꯄꯜ ꯃꯀꯨ ꯐꯥꯠꯄꯤꯔꯝꯃꯨ ꯏꯕꯨꯙꯧ ꯊꯛꯇ ꯂꯩꯔꯦ ꯁꯂꯥꯏꯔꯤꯜ ꯈꯥꯗ ꯂꯩꯔꯦ ꯊꯣꯉꯥꯔꯤꯜ ꯃꯥꯏꯀꯩꯅ ꯃꯔꯤ ꯉꯥꯛꯄ ꯂꯥꯏ ꯁꯨꯡꯅꯥꯏ ꯇꯔꯦꯠ ꯇꯥꯏꯕ ꯂꯥꯏ ꯁꯤꯡꯎꯕ ꯂꯌꯥꯝ ꯄꯨꯝꯅꯃꯛ